Russia gi advance oiraba T-14 armata tengsing Ukraine gi lanbung da Thoujinkhre. Ukrainian forces na counter operation chatharakpa yai haina kanna singnari ngai talakta. Russia na makoi gi khwaidagi advance oiraba MBT man battle tank T-14 amrata Ukraine gi lanbung da Thoujinkhre haire. Russian forces na amrata tank sizinaduna atha apa mafamdagi Ukraine gi position singda cell capsin bagi thabakte hanadagi sathaduna lakhe. Adubu landabagi action da decision nakhide teng asi masa angak thongnaba henba system kaya hapsilaba matungda lanbung da Thoujinkhre ni haina Russia ge Ria Novosti news agency na report tawkhe. T-14 tank sing se tank thugaiba ngamba munition sing dagi ngak thongnaba henba system sing fit tawkhre amasung masigi cruising se Russia na khudum sanba Ukraine gi Donbas lamdam ge saruk sing da ing 2022 dagi hauna training piduna lakhiba ni haire. Haukiba February thada social media da thagalakhiba video amada T-14 tank amana Ukrainian position sing da masage MM125 ki nongmai caption ba ukhe. T-14 ase NATO gi laibak sing na Ukraine da piba British Challenger 2 amasung Germany na saba Leopard 2 tank singa lamba tawna na ba Thoujinkhre ni haina. Russian Academy of Rocket and Artillery Sciences ke Vice President Konstantin Sipkov na phongdokhe technology gi lamda armata asina nongsub laibak singi khwaidagi noba tank singdagi yamna helle. T-14 armata asi T-90M tank singe group ta command center oina sizinabasu yai haina Sipkov na haikhe. T-14 asi ihan hanbo oina ing 2015 da miyam da uthoki amasung masi Syria da songnaba landa sizinaki haire. North Korea na Russia ga mari jesilangani haina wasakre. North Korea amasung Russia gi leader singi marakta ahanba summit meeting pangthokiba dugi mari suba kumon lakpada North Korea na Russia ga mari yamna sesilangani haina wasakre. Ing 2019 da Kim Jong Un amasung Vladimir Putin gi marakta Vladivostok ta summit meeting pangthokiba dugi kumon ga mari leinana Vice Foreign Minister Im Song Il na thadokiba warwal amada laibak anina amana amagidamak lepnaba phirep lauki haina phongdokhe. Mapandagi lakpa lan gi khudongthiba masung military threat sing thugainabagi damak laibak anina amana amada support tawnaba masung lingjel manana lepna bohona re matam kaya gi mamangdagi leirakliba marup mapanggi mari ase hena wangba thakta pukhanabagi damak North Korea na honagani haina imna haikhe. Russia na Ukraine da lan tawba maramna prithvi gi laibak singna kana yaningdaba phongdoklabasu North Korea na Russia ga mari hena naksille. North Korea na Russia da khulai gi mateng pangi haina su thajare adubu wafamdudi North Korea na reject tawre. North Korea gi nuclear amasung missile program ga mari leinana United Nations Security Council na taba resolution singi makhada North Korea si miraibak ta khulai yonbada thingba thamle. Authoritarian leader Putin na Ukraine da lan tawba sina maram oiduna North Korea, China amasung Iran gumba authoritarian leader sing na panba laibak sing amato ina punsilakpagi mami uba phangle.